Akasvani Imphal Wahengbam Rajesh na pau pajari anbeda maruiba pau Security Force na Kangpopi amasung None Jila dagi yamlaba kuchukulai sing phagat pangamle Churachampur Jila gi Khumujamba Leikai police na ngak senduna thamkre Lok Sabha Mikhal gi ngarang bot thadana ki batare chuba amasung aroiba tangakta bot thadabagi chang chada humphunithoi.3 oiki bot leibak popa numita masing thiragani amasung ICC 2020 Cricket World Cup ngasidagi USA amasung Canada na yumbu oidana hokre Security Force na Manipur gi tongan mafam singda thi humbi thabak leptana chathari ngarang Kangpopi Jila amadi None Jila dagi yamlaba khujukulai sing phagat pangamki Manipur Police Control Room na thokpa cherol man hai Kangpopi Jila gi Cycle Police Station gi manung chana leiba chingdagi magazine yawa AK-56 rifle ama magazine yawa 9mm carbine ama magazine yawa local made 9mm pistol ani 4mm pistol ama IED ani Tear smoke cell ama 12 bore illumination round ani 2-inch mortar ama tube launcher 1A taramari CMG bayonet ama yauna yamlaba khuchukulai sing ngarang phagat ki None Jila gi Nungba police station gi manung chana leiba tamlok tagi magazine yawa carbine machine gun ani magazine yawa 9mm pistol ani magazine yawa 32mm pistol ahum revolver ama Chinese hand grenade ama IED gi machak sing vintage grenade base IED ama kapa yariba nomai maru sing yauna yamlaba khuchukulai sing phagat pangamki Amaromda Technopol Jila gi ngamkai shahar More digi mioi ama yamlaba drug konana phaki More police station gi manung chana leiba Dalpati road ki Sip mandir manak digi mioi amadigi packet humfuda haptana purakpa brown sugar phaki mangon digi packing pipe packet lising ani Jameson piece tara manga WY tablet yawa packet nifu taret amadi sell oina lupa lakh ahumakai phagat pangamki Churachampur Jila gi Khumujamba area da kaithel phamba mioi sing punsinduna leiri haba pau phangbadagi police team mama mafam adu sangsinduna miyam takthokki hari Manipur police ki paun hai haujimaki oina mafam aduda leiramba mipum khudimak takthokpaga loinana mioi kunmari wahong pahong tonaba phaki adu moinamak makhoi sing adu PR bond piraba matungda thadokki Khumujamba area da pamdaba thokdok thokna tanaba akhanaba police team ama thamkre police team asina mafam aduda ainya da thabak sing amadi lam khopsilak pasing Supreme Court ya matungina takai na bahona gani hari None Jila gi taubomda leiba irang tulagi mathakta saba RCC bridge malpuba gari sing chaso saksin tauba haure aikhoi gi None paumi agui kamain hai taubom village ki authority singa NSIDCL gi official sing amadi None district administration ga yanaba puraklaba matung thong asi chathok chasin gi thorang asi paikalakpani panba yabadi isauna maram orga thasi kunipanda irang Valley Bridge tektuna miyam gi chathok chasinda chauna akaiba pikibani paudam ama Manipur gi lifeline oiriba Imphal Jiribam lambi National Highway 37 gi taubam amasung lungsum khul ani gi marakta chenba irang tureng gi mathakta saba Valley Bridge haukiba megi tang kunipanda khanghodana tektuna turin manungda tasin khibadegi lambi sida tasok chesinda kham thengna wana duna lerakpani adubu hojikti semba loiduna sangadana leiriba 4-lane RCC bridge adu tangai fadana sijinadaba yaraktabadegi thong asi sijinaba hauduna gari chathok chesin haunakre None district administration NSIDCL amasung Taubam village authority gi marakta yanaba puraktuna ngarang digi hauna manpoba gari sing thong ase lanba haukibani Akasvani Imphal gi pawgidamang None digi agui kamai Mayai kaba sinjak sizinadana samas ama ohinabagi pandam da Bharat ki lanmina Ukhrul Jila gi litan leiba Indira Gandhi Hills Flower School da No Tobacco Day ga mari lenana awareness program ama ngarang pangthokre thoram maduda mahiroi chama kunga loinana khul ase leiba mioi chama hemana saruk yaki Mayai kaba sinjak sizinabana mioi ba amasung samas ase piriba setting haibegi matangda layek pa changdamnaba pangthokpaga loinana lemna laying bagi kem amasu pangthokki Malengi mapang kuding da pangtok na bagong Manipur sungarang World Milk Day thoram pangtokre Manipur Milk Producer Cooperative Union Limited porompa na sindunang ngarang Central Dairy Plant porompa ta thoram adu pangtok kibani tabiri ba pawasi Akasvani Imphal degini
Lok Sabha Mikhal gi ngarang bot thadana ki batare suba amasung aroiba tangakta bot thadabagi chang sada humpunitoi dasmik ahum taruk oiki Raja taret amasung Union Territory amagi Lok Sabha seat yangkai tarek ki damak ngarang thokdok masa masa thokpana tana bot santi oina thadana ki Bihar da bot hadabagi chang sada yangkai matoi dasmik mapan ani oiki Chandigarh na sada humputare dasmik mapan sino Himachal Pradesh sada humbudra dasmik sino manga Jharkhand da sada humbudra dasmik taruk taruk Orissa da sada humbudra dasmik taruk taret Punjab da sada humpu matoi dasmik ahum ani Uttar Pradesh sada yangkai manga dasmik yang manga mapan amasung Nongsub Bengal da sada humbudra humdoi dasmik taret mapan thadaki masiga loinana BJP lusingba amasung Pradhan Mantri Narendra Modi yauna mirep samapan mari gi maraibak strong room singda sajum namdun Tangkre. Madagascar Lok Sabha seat changa ni puhumdoi gi bot lakliba laiba popa numita thiragani masigi damak sem sabal lore bot ayuk pung nipan dagi masing thiba hawgani June mari dagi mirep lising nipan chahum marfu mari gi marai bak khangbangam lagani ICC 2020 Cricket World Cup ngasi dagi USA amasung Canada na yumbu oiduna hawkre hawdopagi match da hawjik Canada amasung USA Texas ki Grand Prairie Stadium da sanari USA na toss ngamduna Canada bu hana batting taholi hawjik ngahaki mamang phawbada over tara trukta wicket ahum turaga run cham yangkai lori ngasi atopa match amada West Indies ka Papua New Guinea ga sanagani World Cup kin opening ceremony hanba match lorba matung ani suba match hawdringaida Guyana gi Georgetown da laiba Guyana National Stadium da pangthokani kunmari suba arambam samrenda ningsing kumon nor out Kendra Wise Open Kang Tournament lising ani kunmari ngarang degi hokre wabagai awang lekai community hall da pangthopa tournament asigi ngarang sanaki ba ahanba match da thongju kendra na langmaidong hyanglam kendra bu panjil tara manga tara mathoi da maithi ba piki ngasi durbatara wabagai kendra ga LSK wangoi kendra ga sanaragani ngasi phongba pausi singi maroiba pauk singi dama hauji Waikhom Chitradhani lere Chitradhani Thagachari Rajesh Sana Laibakta Cyclone Remal Manipur Gilalon Basing Kok the Kut Hable Yona Badukana Thamba Koti Chani Marifu Romgi Cheng Hawaii Ichauna Manghan Krihaina Ahan headline Tauri Pauchi Sida refugee camp that Lady Basingbu Indian Force na Weshia Gilan missing the Landana Basizina Rehaiba Enisian IMG Wafa Mamasu Fongle Manipur News ta Irangi ICC bridge sangadrabasu loaded truck sing sarkar na lalhan bahukre sarkar na lokol libo khongthang thagat ningai ni haiba ERDO gi wafam ahan headline tauri pauchi asida ichau matung haksel gi thorong sing paikhatle leptospirosis tagi section ningai oi haiba health director gi wafam su fongli Ichal Express ta Lok Sabha Mikhal gi aroi bataret chuwa face ta chada yangkhai nipan hena bothada nakre exit poll gi report ta NDA na Chawna mai pakli haina ahan headline tauri Imphal Free Press ta ising ichaw dagi mioi lising taruka chamanga hena kanbangam ki haiba Assam Rifles ki wafam ahan ba lamai da fongli Sangai Express Manipuri edition da Lok Sabha Mikhal Congress su BJP su kani ngaktani haina banner headline tauri Huyelan pauda Turel Singhi imai hantarak labasu relief camp sing da mioi lising anirom changjafam lauri haina ani shuba headline tauri Pauchi asida nongmai chingdol da IIT gi staff mari faraga pukre haiba pau masu fongle People's Chronicle da Manipur gi Turel Singh dagi alien fish kaya fangbangam le haibagi akhanaba pau ma anchor kalam da fongli Pauchi asida drug ka konana fakhiba Khuplal Khongsai special court na mara leire haina lauthokre haiba pau masu fongle Sangai Express English edition da Ichaugi ising hantakrabasu mafam kharadadi ising thumjinduna leiri haibagi pawma ahan balamaida fongli Rajesh Thagachari Chitradhani Aroibada Maroiba Pau Security Force na Kangpopi amasung None Jila di yamlaba khuju kulaising phagat pangamle Churachampur Jila gi Khumujamba Laikai Police na ngak senduna thangkre Lok Sabha Mikhal gi ngarang bot thadana ki batare chuba amasung aroiba tangakta bot thada bagi changsa da humpunitoi dasmik ahum taruk oiki bot leba popa numita masing thiragani amasung ICC 2020 Cricket World Cup ngasidagi USA amasung Canada na yumbu oidana hawkre Paulo jare